Amarom da ngarang numidang kawa assembly kai de labor Jenims ki director Professor Laisram Deben Giyum da sakang da basingna nongmai kapsil bagi thong yaring da bupong dok tuna ngasi kawa assembly kai community hall da miyamna wakan mi pamcha thakre Langthabal Kendra Clubs Coordinating Committee amasung Langthabal Kendra Maira Paibi Coordinating Committee na sinduna pangthokiba wakat mipam aduda mari leinana Langthabal Kendra Clubs Coordinating Committee ki President Yumnam Hitler Hai Analayang ilamda miyam gya choba mating pangliba Jenims ki Director Dr. Laisram Deben Giyumda sakang dabasingna numai kapsilambagi thong committee asina akan babaong da condemn tawi kuki kolai paibasingna Manipur machi tanana bat Honoragliba Landasi, Lantanana Bakana honoring a cherak asada, Equi E. Masel Gimarakta, no make up send Mamma di bomb Tamden Begitongos Makata Chata Bigano. As Sigumatongos in a cookie narco terrorist in Makutagi, Manipurgi upon Bagi Satam Kanana Bachang Seleba, Kongjangasi, Mami Samanaba, Torangamani Haidan Lowy. Tongos Makatana, Asum Chata Duna Lady Badi, Lambda Masikari, Werakani Haiba, Tambangam Daba, Piba Mamma the Lady. Yumlakta no may kapsan bagi thongosi makata na chata bigano hainusu mahagna levak miyam da apel chorokle. Adungmo no may kapi thong chatharam liba miyo singado ishana khangna adungmo thong singado makata na kanagom ta chatharam bigano loina akhoi Langthabal Kendra Clubs Coordinating mai ke de gas akan ba ni changsin dana akhoi sum thabau se tokdana ba akhoi miyam mafam da haijari adugumma thong singado ngojik matam sida adugma thong chathaba yaba matam amara haibudu sokoi wang oina hangjari haudiba akhoi khongjang asida tungda maning hanba yaba thong asi chathabigano haiba miyam mafam da prinu dai khudang thamjari Wakat mi pamadu saru yakiba mera paibi aman hai mi kungna tabang famda yumlakta numai kapsin biganu haiduna kayarak hana haibasu ngase suleptana adumak numai kapsin bigi thong chathari mayam gi damak tabak toriba Dr. Laisram Deben Giyumda numai kapsin bigi thong usi kanana karigi damak ta chathari banu haibadu athubada sengdorakadabani loina na mari lainabasing na chenabasing phagato damatik chaba charak pibiyo hainasu mangna phongduki aina haijaning badi amona yumlakta nomai kapase kapira no khoi yam china strongly condemn tawi matung na tawbira kanu akhoi punjan ji haina aina lawring ai punjan ning da bai wafam lai je kanana karigino kanana karigi dang da kapi bano akhoi se disunity oraga de mina khudong jabal law gargani akhoi punjan narasi discipline nei nasi amana amagi watana si leadership di law pambira no kanamta leader haibadu di masagi thabak na dum thokjara ga bani ai leader oige haik di ya ponte ai gi thabak tu nai gi leader oraga da bani aduna Loop singi leader sing su tabiro icha sing oigera hansing oigera loop ki organization ki leader sing su loina mak tabiro ngase ina appeal tawjari akoi apun basaktam purakya haida akoi unity oisi amana amagi choira su ngangna si aduga yumlakta no mai akoi i masen kamna mai thabak se toje